ꯑꯩꯅ ꯃꯣꯏ ꯊꯥꯈ꯭ꯔꯕꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯈꯪꯍꯜꯂꯨ ꯍꯣꯏ 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 ꯍꯣ ꯐꯅꯤ 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 ꯇꯥꯃꯣ ꯍꯥꯏ ꯍꯥꯏ ꯅꯪ ꯉꯥꯛꯇ ꯊꯝꯒꯣꯀꯣ ꯍꯥꯏ ꯊꯣꯝꯄꯣ ꯅꯪꯗꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯍꯦ ꯇꯥꯃꯣ ꯑꯃꯨꯛ ꯇꯧꯅꯖꯒꯦ ꯂꯥꯛꯄꯅꯤ ꯌꯥꯝ ꯋꯥꯔꯦ ꯇꯥꯃꯣ ꯍꯥꯏ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣꯅꯦ ꯉꯥꯏꯈꯣꯅꯦꯍꯦ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯏꯃꯥ ꯕꯕꯥꯗꯤ ꯀꯝꯗꯧꯔꯤ ꯇꯥꯃꯣ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯅꯅꯥꯎ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯅꯅꯥꯎ ꯌꯥꯝ ꯋꯥꯔꯦ ꯌꯥꯔꯒꯗꯤ ꯇꯥꯃꯣꯅ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯕꯛ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯇꯥꯃꯣ ꯑꯩ ꯇꯣꯝꯄꯣ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯅꯦ ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯋꯥꯠꯂꯤꯕꯅꯤ ꯃꯗꯣ ꯏꯅꯥꯎ ꯍꯦꯛꯇ ꯁꯨꯔꯣ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ ꯍꯌꯦꯡꯁꯦ ꯑꯩ ꯊꯕꯛ ꯃꯐꯝ ꯆꯠꯀꯅꯤ ꯑꯌꯨꯛꯇꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯦꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯊꯕꯛ ꯆꯠꯃꯤꯟꯅꯔꯁꯤ ꯍꯣꯏ ꯇꯥꯃꯣ ꯌꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯅ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯇꯧꯀꯣ ꯍꯣꯏ 이베마 에마 뭐디 레이 이싱 자리 말래 이베마 ꯅꯪꯒꯤ ꯐꯣꯟꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯒꯦꯡ ꯑꯃꯨꯛ ꯇꯣꯏꯕ ꯁꯦ ꯃꯇꯝꯁꯤꯗꯤ ꯑꯥ ꯌꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯀꯤꯁꯟ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪ ꯇꯧꯔꯤꯁꯤ ꯀꯣ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯑꯩꯕꯨ ꯑꯁꯥꯝ ꯌꯦꯡꯁꯤꯟꯕꯤꯁꯤꯕꯣ ꯑꯩ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯅꯪꯁꯦ ꯅꯤꯄꯥꯅꯤꯅꯦꯍꯦ ꯅꯤꯄꯥ ꯅꯪꯁꯦ ꯅꯤꯄꯥꯒꯤ ꯁꯥꯖꯠ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯅꯪꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯨꯅꯦꯕ ꯑꯩ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯈꯪꯉꯕ꯭ꯔꯥ ꯇꯥꯃꯣꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯕꯨ ꯀꯅꯥꯅ ꯆꯥꯕꯗ ꯂꯣꯏ ꯉꯝꯗꯣꯏꯅꯣ ꯍꯩ ꯀꯤꯁꯟ ꯑꯩꯅ ꯇꯥꯜꯂꯤꯕ ꯏꯔꯜ ꯏꯊꯨꯝ ꯑꯩꯅ ꯑꯣꯏꯔꯤꯕ ꯏꯁꯄꯤꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯍꯦ ꯅꯤꯄꯥꯗꯤꯅꯦ ꯅꯤꯄꯥ ꯑꯣꯏꯅ ꯍꯤꯡꯒꯗꯕ ꯈꯪꯉꯦꯗꯅ ꯅꯪꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ ꯈꯪꯉꯕ꯭ꯔꯥ ꯌꯥꯔꯦ ꯇꯥꯃꯣ ꯏꯕꯨꯡꯉꯣ ꯆꯠꯁꯤ ꯁꯤꯒ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯆꯠꯁꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯕꯦꯃꯥ ꯀ꯭ꯋꯥ ꯑꯝꯇ ꯂꯧꯖꯒꯦ ꯑꯩ ꯇꯣꯝꯄꯣꯛꯇꯤ ꯇꯥꯃꯣ ꯈꯣꯂꯥꯗ ꯄꯨꯊꯥꯔꯦ ꯇꯥꯃꯣ ꯑꯩ ꯇꯣꯝꯄꯣꯛꯇꯨ ꯀꯧꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯇꯥꯃꯣ ꯉꯁꯥꯏꯗꯒꯤ ꯇꯥꯃꯣ ꯂꯥꯛꯄ ꯉꯥꯏꯖꯔꯝꯕꯅꯤ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯔꯝꯕꯅꯤ ꯇꯥꯃꯣ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯆꯔꯛ ꯆꯍꯤꯡꯅꯔꯗꯅ ꯄ꯭ꯔꯣꯁꯦꯁ ꯏꯔꯩ ꯂꯩꯇꯕꯒꯨꯝꯕ ꯑꯃ ꯇꯥꯃꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤꯅ ꯄꯣꯠ ꯆꯩꯁꯤ ꯑꯃꯠꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯗꯦ ꯇꯥꯃꯣ ꯑꯣ ꯀꯣꯔꯣꯅꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏ ꯂꯪꯁꯤꯜꯂꯒ ꯑꯩ ꯅꯪꯒꯤꯗ ꯊꯝꯃꯒꯦꯅ ꯈꯜꯂꯤ ꯐꯅꯤ ꯇꯥꯃꯣ ꯆꯥꯟꯗꯦꯜꯒꯤ ꯊꯕꯛꯇꯨꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯕ ꯇꯥꯃꯣ ꯑꯩ ꯑꯗꯨ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯒꯦ ꯐꯔꯦꯅꯦ ꯏꯅꯥꯎꯅ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣ ꯆꯤꯁꯤꯡꯁꯤ ꯉꯍꯥꯟꯁꯨ ꯑꯣꯛ ꯆꯥꯒꯦꯅ ꯍꯥꯏ ꯑꯩꯅ ꯑꯣꯛ ꯆꯥꯔꯗꯤ ꯑꯣꯛꯅꯝ ꯅꯝꯅꯦꯅ ꯌꯦꯟ ꯕꯣꯏꯂꯔ ꯑꯣꯏꯅ ꯄꯤꯖꯕꯅꯤ ꯐꯔꯦ ꯇꯣꯝꯄꯣꯛ ꯆꯥꯕ ꯊꯛꯄ ꯍꯥꯏꯁꯦ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯉꯒ ꯅꯪꯅ ꯈꯔ ꯄꯤꯖꯅꯕ ꯇꯧ
ꯇꯥꯃꯣ ꯑꯩ ꯄꯣꯀꯦꯠꯇꯩꯁꯨ ꯁꯦꯟ ꯌꯥꯝ ꯆꯠꯆꯔꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯄꯪꯍꯥꯏ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯔꯨꯅꯨ ꯑꯗꯣ ꯅꯪꯉꯣꯟꯗꯒꯤ ꯆꯠꯈꯤꯕ ꯄꯣꯀꯦꯠꯀꯤ ꯁꯦꯟꯁꯤꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯟꯖꯤꯟꯕꯤꯅꯤꯗ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯅꯪ ꯑꯉꯥꯡꯁꯤꯡꯁꯤ ꯌꯦꯡꯁꯤꯜꯂꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ क्वालिटी मेंटेन फजन तौहलो अना हाइरिसिनी हंजिल हंजिन नंगोंद फजन थाजब थमी अदुना नंगना थबक से फजन तौरकनी हाबे यामना खल्ली तामो तामोगी थबक खुदिमा याम चेक्सन होनजबनी तामो अदो अंगांजिंग नंग खरा यिंजिंग कोचिन तौरो अदो चांदेंगी दो हयंग चननब तौगे हाब्रा ngasi चके हाब्रा एरेंज तौजरगे नुंदा वरम चनब तौरगे फरे नंग चननब तौरो अदो आई चलगे नंग अंगांजिंग थबक फजन यंजिलुको आई चले तोंपो फनी ताम अखोई तामो जे मबुक तबारो जानी तामो सेन किता तारोई थबक तो फसन सेक्शन सुबियो को क्वालिटी मेंटेन तौगदबनी होजि हारे बैदु तारेदना आई थाजबदगी थबक कदे मंगन सिनरिबनी ngasi दिने इंजांग आव बन चाथोक्सि याई तामो इंसांग हाउब अमा ngasi di चादबु कुइ होय चासी कांगतक थोंबदने लफु मकक हाथे ए से सांखरा सुरुगिए हुमांग सोगलुको तामो गिदी अदु वाकनीनी यानी आई लाचरगे बाबू कदरोगे कोसिदा लेरे हेता तौरो अदुम थबक पुथुरदी नंगने चथोंगनुको बाबा हेक्तो ऑफिस लोरगा लाकदौनिको नंग ngarang lakani haraga laksu lakte होय आई बुदी नो युमदा लाआमे होय आई दी खंगदे को खंगदेदा सुन तौरी भाईदन नंगना बुदी हारिबा कइनोमता हाइजगेबा करी मिंग कौगे सोमने आइना हंजरीसे अंगावनीदा कई मिंग कौगेबा फरे आई थमगे कइनोने मिंग हाइजेने करी मिंग कौगे आइना नंगबु थमो सेंगे नुंसिजबा फिबमजिगा इपागुमा नंगना नचागुमा आइंगोंदा नुंसियाबा खुबांगे थाइने अरुदी खंगनी नंगसी नंग फिबमजिगा अंगोनी खुबांगा थाबा मी नंग कदगा हेबनो कदोगेबा अरुदी नंग आइना फाब तारे हो लेका कना लेगे आई भूम दकन बियो लो आई भूम दकन बियो कइनो नंग तइगा हंजिना तरो मिसिबो हालो इबेमा नंग कछु नुवाइदब खालुनु लेकाइसिगी एखोय मैरा पाइबी लोय लेरिसिनी नंग पुकनिंग हंथगनुको करिमता खनगनुको एखोय लेरिसिनी आदमी म्याम ओमजलिसिबु कइदौजान हे नंग चटकिबे यारोय पुलिसता पिदोइने अहल अदु ओइरगा नखुन सागा सांगदना खंगनी नंग इमाइबेनसा कइदौनाबु यावरगे इबुंगोसे हनुबसिना आंगांग मचाजी फादना एखोय मयाम चंगदना कानबिरिबनी इबुंगो लादी कइनोमा फनबम तसिलु इबेमा नंग करिमता खालुन अइना फनबा लोइसिलगे नंगना मरुइबा पाउ फंगलासुको अइ नंबर पिरमगे कांटेक्ट तौरको अइ काने इमा इबेनसिंग कइमता खनबिरुन अइ फनबा लोइसिलगे को इमा इबेन मैम उजिकिनु पादो मा लोइसिलगे ये अइ चसरगे उजिकिनु पादो इनांग पाने चलो नसक तू उनिंग दमना लोइरे नहानगी दादादो याम फमदो माले मियांगी फनबता तब मियोशी ओरमदो माले
ꯃꯥꯅꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯒ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯗꯗꯥꯗ ꯐꯣꯟ ꯇꯧꯔ ꯑꯝꯇ ꯍꯪꯒꯦ. ꯑꯁ ꯆꯠꯇꯦꯅꯦ. ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯥꯠꯂꯣ? ꯑꯝꯇꯒ ꯇꯧꯁꯟꯒꯦ. ꯍꯜꯂꯣ ꯗꯗꯥ. ꯀꯅꯥ? ꯑꯩꯅꯦ ꯗꯗꯥ, ꯏꯆꯜꯅꯦ. ꯏꯆꯜ ꯍꯥꯏꯗꯤ? ꯗꯗꯥꯅ ꯅꯣꯡꯃ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯀꯟꯕꯤꯈꯤꯕꯗꯨꯅꯦ. ꯑꯣ. ꯅꯣꯡꯃ ꯑꯩ ꯈꯨꯗꯥꯡꯗ ꯆꯤꯡꯂꯝꯕꯗ ꯗꯗꯥꯅ ꯀꯟꯕꯤꯈꯤꯕ ꯏꯆꯜꯗꯨꯅꯦ. ꯑꯣ, ꯏꯆꯜ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯗꯗꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ. ꯑꯗꯣ ꯗꯗꯥ ꯀꯩꯅꯣꯝꯇ. ꯗꯗꯥꯅ ꯄꯨꯕꯤꯈꯤꯕ ꯅꯍꯥꯟꯒꯤ ꯑꯍꯟꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯃꯥꯗꯣ ꯃꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯨꯂꯤꯁꯇ ꯄꯤꯁꯟꯈ꯭ꯔꯦ. ꯊꯦꯡꯀ꯭ꯌꯨ ꯗꯗꯥ. ꯑꯗꯨꯒꯤꯕꯨ ꯌꯥꯔꯦꯗ. ꯑꯗꯣ ꯗꯗꯥꯕꯨ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩ ꯇꯁꯦꯡꯕꯗꯤ ꯀꯁꯥꯔꯗꯒꯤꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯧꯕꯥꯜꯗ ꯀꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯅꯤ. ꯂꯝꯁꯨ ꯈꯪꯉꯕꯅꯤꯅ ꯅꯣꯡꯇ ꯀꯣꯏꯖꯔꯛꯀꯦ. ꯍꯣꯏ, ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯣꯏꯔꯛꯑꯣ ꯌꯥꯏ. ꯍꯣꯏ ꯗꯗꯥ, ꯊꯝꯖꯔꯒꯦ. ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ. ꯀꯤꯁꯟ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯈꯣꯏꯗ ꯂꯥꯛꯏꯔꯣ? ꯅꯣꯏꯗ ꯂꯥꯛꯏꯅꯦ. ꯅꯪꯅ ꯇꯥꯟꯅꯗ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ. ꯑꯗꯣ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯣ? ꯀꯩꯊꯦꯜ ꯆꯠꯀꯦ ꯇꯧꯔꯝꯕꯅꯦ. ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯩꯁꯦ ꯏꯔꯦꯡ ꯏꯃꯥꯟꯅꯕꯤꯒꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯁꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯔꯛꯏꯔꯕ? ꯏꯃꯥ ꯄꯨꯛꯅꯤꯡꯗꯒꯤꯅꯤ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯇꯥꯃꯣꯅ ꯇꯧꯔꯤꯁꯦ. ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ. ꯇꯥꯃꯣꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯐꯠꯇꯅꯕ ꯍꯥꯏꯗꯣꯏꯅꯣ? ꯍꯣꯏ, ꯅꯪ ꯍꯥꯏꯗꯧꯅ ꯑꯩ ꯀꯩꯝꯇ ꯈꯜꯂꯔꯣꯏ. ꯑꯗꯣ ꯅꯪ ꯈꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ. ꯅꯪ ꯀꯩꯊꯦꯜ ꯆꯠꯅꯤ ꯍꯥꯏꯗꯥꯏ? ꯑꯗꯨꯗꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯦ. ꯗꯗꯥ. ꯑꯣ, ꯅꯪ ꯂꯥꯛꯏꯔꯣ? ꯗꯗꯥꯒꯤ ꯌꯨꯝꯁꯦ ꯀꯣꯏꯊꯤ ꯊꯤꯖꯔꯨꯔꯦ. ꯑꯗꯣ ꯐꯣꯟ ꯀꯣꯛ ꯇꯧꯔꯛꯑꯁꯨ ꯌꯥꯔꯗꯨꯕꯨ. ꯆꯪꯉꯣ ꯆꯪꯉꯣ. ꯍꯣꯏꯗ. ꯆꯥꯒ ꯊꯛꯑꯒ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯨꯀꯣ. ꯅꯠꯇꯦ ꯗꯗꯥ. ꯌꯨꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯕ. ꯄꯥꯕꯨꯡꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯤꯌꯦ. ꯑꯣ, ꯅꯪꯕꯨ ꯀꯅꯥ ꯂꯥꯛꯀꯦ? ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯦ. ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯏꯇꯣꯝꯗ ꯑꯗꯨꯝ ꯂꯥꯛꯑꯕ. ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯔꯒꯦ? ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦꯗ. ꯌꯨꯝ ꯈꯪꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯦ. ꯅꯍꯥꯟꯁꯨ ꯗꯗꯥꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯝꯃꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛꯁ ꯍꯥꯏꯖꯕ ꯂꯥꯛꯄꯅꯦ. ꯍꯦꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ. ꯑꯩꯁꯨ ꯅꯣꯡꯃ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯔꯛꯀꯗꯣꯏꯅꯤꯀꯣ. ꯍꯣꯏ ꯗꯗꯥ, ꯑꯩꯅ ꯉꯝꯕ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ. ꯑꯗꯨꯗꯤ ꯗꯗꯥ ꯑꯩ ꯊꯦꯡꯉꯦ. ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯤꯟꯗꯣꯛꯀꯦ. ꯗꯗꯥ ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ. ꯆꯠꯂꯨꯈꯤꯒꯦꯗ. ꯅꯪꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯕ ꯇꯥ. ꯂꯧꯁꯤꯟꯕꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯂꯧꯖꯔꯦ. ꯂꯥꯛꯑꯣ. ꯂꯧꯁꯤꯟꯕꯤ, ꯑꯩꯅ ꯄꯦꯛꯀꯤꯡ ꯇꯧ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ, ꯀꯣꯔꯣꯅꯥꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯦꯛꯀꯤꯡ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯁꯦꯜ ꯌꯥꯝꯅ ꯊꯥꯗꯔꯕꯅꯤ. ꯁꯤ ꯑꯃꯠꯇꯁꯨ ꯌꯦꯟꯊꯣꯛꯑꯁꯤ ꯅꯪ ꯌꯦꯟꯊꯣꯛꯑꯝꯗꯦ. ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯤ. ꯁꯤꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤ. ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ. ꯊꯕꯛꯁꯤꯡꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯣ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇꯦ ꯇꯥꯃꯣ. ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯨꯂꯞ ꯌꯦꯟꯊꯣꯛꯑꯒꯦꯅ ꯇꯧꯖꯔꯕꯅꯤ ꯇꯥꯃꯣ. ꯂꯧꯁꯤꯟꯕꯤ, ꯅꯪꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ. ꯑꯗꯨ ꯅꯪꯅ ꯇꯧꯔꯝꯗꯕꯗꯨꯒꯤ ꯍꯥꯏꯕ ꯋꯥꯅꯤ. ꯐꯔꯦ, ꯂꯣꯏꯁꯤꯜꯂꯣ ꯀꯣ. ꯍꯣꯏ ꯇꯥꯃꯣ. 신하옥싱, kaino topsi, tabak si khara section si. Ayeng di
ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯈꯨꯗꯤꯡꯃꯛꯀꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯌꯨ ꯌꯥꯅꯤ ꯑꯩꯁꯦ ꯄꯦꯔꯦꯅꯤ ꯑꯆꯧꯕ ꯅꯥꯐꯟꯕꯗꯨ ꯀꯔꯝ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗ ꯂꯩꯌꯦ ꯇꯥꯃꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯣ ꯑꯗꯨ ꯀꯩꯅꯣꯅꯤ ꯅꯣꯏꯅ ꯊꯕꯛꯁꯦ ꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕ ꯇꯥꯃꯣꯁꯤꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯨꯕꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯨꯃꯤꯟꯅꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯁꯪꯒꯥꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯤꯡꯒꯥꯏ ꯈꯣꯠꯀꯥꯏꯕꯁꯦ ꯃꯁꯤ ꯁꯤꯒꯨꯝꯕ ꯁꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯇꯧꯕ ꯌꯥꯗꯦ ꯍꯣꯏ ꯇꯥꯃꯣ ꯑꯁꯤꯕꯨ ꯌꯥꯔꯕ ꯇꯥꯃꯣ ꯍꯩ ꯐꯖꯔꯦꯍꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯉꯥꯎꯕꯤ ꯃꯥꯟꯕ ꯈꯔ ꯂꯥꯛꯏꯅꯦꯍꯦ ꯀꯅꯥ ꯁꯣꯝꯕꯨ ꯀꯅꯥ ꯔꯥꯝꯊꯔ ꯀꯔꯤ ꯊꯕꯛꯀꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯒꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯊꯕꯛ ꯁꯨꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯐꯖꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯊꯕꯛꯇ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯦ ꯑꯩꯅ ꯌꯥꯗꯦ ꯍꯣꯏ ꯉꯁꯤꯃꯛ ꯂꯦꯞꯀꯗꯕꯅꯤ ꯃꯇꯨꯡꯗ ꯊꯕꯛ ꯀꯔꯤꯕ ꯁꯨꯕ ꯌꯥꯔꯣꯏ ꯉꯁꯤ ꯑꯩꯅ ꯄꯤꯕꯁꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯃꯇꯨꯡꯗ ꯊꯕꯛ ꯀꯔꯤꯕ ꯁꯨꯕ ꯌꯥꯔꯣꯏ ꯆꯠꯄꯤꯁꯦ ꯑꯁ ꯃꯣꯏꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯕꯅ ꯆꯨꯝꯒꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯁꯤ ꯊꯤꯡꯉꯝꯃꯤ ꯃꯤꯁꯤꯡꯗꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯦꯜꯒꯤꯗꯃꯛꯇ ꯈꯟꯕ ꯀꯥꯡꯕꯨ ꯃꯥꯜꯂꯤ ꯇꯥꯃꯣ ꯊꯕꯛ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏ ꯇꯥꯃꯣ 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 ꯑꯁ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯔꯅꯤꯁꯦ ꯑꯦ ꯗꯗꯥꯅꯤꯅꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯜ ꯗꯗꯥ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯤꯌꯣ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯗꯗꯥ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯐꯅꯕ ꯍꯣꯠꯅꯕꯤꯔꯣꯅꯦ ꯊꯝꯃꯒꯦ ꯍꯣꯏ ꯗꯗꯥ ꯑꯁ ꯍꯦ ꯀꯥꯏꯗꯅꯣ ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯦ ꯏꯃꯥꯟꯅꯕꯤ ꯊꯥꯖ ꯍꯣꯏꯗꯅꯦ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯃꯥꯟꯅꯕꯤ ꯎꯅꯕ ꯆꯠꯂꯤꯕꯅꯤꯗꯣ ꯑꯩꯅ ꯄꯪꯆꯠ ꯆꯠꯂꯤꯁꯤꯕꯨ ꯅꯪꯕꯨ ꯑꯁ ꯉꯥꯛꯇꯪꯗꯅꯦ ꯀꯨꯏꯔꯣꯏ ꯍꯥꯏꯕ ꯍꯩ ꯅꯪ ꯁꯤ ꯏꯕꯦꯝꯃ ꯅꯃꯥꯟꯅꯅꯦ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯦꯗꯅ ꯏꯄꯥꯅꯅꯦ ꯑꯌꯨꯛꯀꯤꯅ ꯀꯣꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖ ꯑꯣꯏꯅ ꯏꯄꯥꯒꯤ ꯊꯃꯣꯏꯗꯅꯦ ꯆꯦꯠꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯊꯝꯖꯈ꯭ꯔꯕ ꯀꯔꯤ ꯇꯧꯕꯅꯣ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯣ ꯑꯁ ꯉꯥꯛꯇꯪꯗꯅꯦ ꯀꯨꯏꯔꯣꯏ ꯍꯥꯏꯕ ꯐꯔꯦ 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 ꯆꯠꯂꯨ ꯍꯦ ꯉꯥꯏꯈꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨ ꯆꯥꯛꯇꯤ ꯆꯥꯛꯇꯣ ꯄꯥꯕꯨꯡꯅ ꯊꯣꯡꯕꯤꯔꯣꯕ ꯉꯁꯤ ꯈꯛꯀꯤ ꯄꯥꯕꯨꯡꯅ ꯊꯣꯡꯉꯒꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯇꯧꯕꯅꯦꯕ ꯊꯣꯡꯉꯒ ꯍꯦꯟꯅ ꯍꯥꯎꯔꯕ ꯅꯪꯅ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯑꯩ ꯊꯣꯡꯉꯒꯦꯀꯣ ꯊꯣꯡꯉꯣ ꯄꯥꯕꯨꯡꯅ ꯊꯣꯡꯉꯒꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯇꯧꯕꯅꯦꯕ ꯊꯣꯡꯒꯦꯀꯣ ꯍꯣꯏꯕ ꯄꯥꯕꯨꯡ ꯅꯪꯅ ꯀꯠꯅꯕ ꯑꯩ ꯊꯣꯡꯒꯦꯀꯣ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥ ꯆꯠꯂꯣ ꯉꯟꯅꯦꯍꯦ ꯍꯜꯂꯣꯀꯣ ꯍꯣꯏ ꯄꯥꯕꯨꯡ
ꯃꯣꯏꯗ ꯄꯥꯎ ꯄꯤꯈ꯭ꯔꯕ? ꯄꯤꯈ꯭ꯔꯦ ꯕꯣꯁ. ꯏꯌꯥꯝꯕ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ. ꯆꯪꯉꯣ ꯆꯪꯉꯣ. ꯅꯍꯥꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨ ꯀꯝꯗꯧꯔꯕ? ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯉꯁꯤ ꯐꯥꯎ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯄꯥꯎ ꯄꯨꯊꯣꯛꯁꯤꯟ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯕꯣꯁ. ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯅꯨ. ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯌꯥꯝ ꯊꯨꯅ ꯁꯧꯒꯠꯄꯤꯒꯅꯨ. ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯅꯔ ꯂꯣꯏꯔꯦ. ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯗꯨꯒ ꯑꯃꯅ ꯂꯥꯛꯄ. ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯐꯥꯅꯅꯕ ꯍꯣꯠꯅꯧ. ꯌꯥꯔꯦ ꯆꯠꯂꯣ. ꯆꯠꯁꯤꯂꯣ. ꯅꯕꯥꯅꯤ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯣ. ꯍꯣꯏ ꯕꯣꯁ. ꯁꯤ ꯍꯩꯌꯨ. ꯕꯣꯁ, ꯌꯥꯝ ꯊꯛꯄꯗꯤ ꯐꯠꯇꯦꯀꯣ. ꯌꯥꯔꯦ. ꯉꯁꯤꯗꯤ ꯈꯪꯒꯅꯤ. ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ. ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛꯁꯦꯡꯅ ꯈꯪꯒꯅꯤ. ꯑꯗ ꯂꯥꯛꯄꯁꯤ ꯇꯣꯝꯄꯣꯛ ꯑꯣꯏꯕꯅꯦ. ꯑꯗ ꯂꯥꯛꯄꯁꯤ ꯇꯣꯝꯄꯣꯛ ꯑꯣꯏꯕꯅꯦ. ꯑꯗ ꯌꯦꯡꯉꯨꯅꯦ ꯅꯪꯀꯣ. ꯃꯣꯟ. ꯆꯤꯅꯥꯎꯁꯤ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯤꯁꯤꯕꯨ. ꯑꯩꯗꯤ ꯄꯦꯔꯤꯁꯨ ꯌꯥꯎꯗꯦ ꯈꯩꯅꯤꯁꯨ ꯌꯥꯎꯗꯦ. ꯀꯔꯤ ꯄꯥꯝꯒꯦ? ꯇꯧꯕꯤꯔꯒꯨꯝꯁꯤꯗ. ꯑꯍꯟꯁꯤꯡꯕꯨꯁꯨꯀꯣ ꯇꯧꯕꯤꯔꯨꯔꯅꯨ ꯍꯥꯏꯔꯝꯃꯦ. ꯍꯦ, ꯅꯪꯁꯦ ꯑꯩꯅꯁꯨ ꯉꯥꯛꯄꯤꯔꯦ, ꯑꯍꯟꯁꯤꯡꯅꯁꯨ ꯉꯥꯛꯄꯤꯔꯕꯅꯦ. ꯀꯟꯕꯤꯔꯁꯤ. Hey! Mangko! Abe, diary korisi. Patar, kayulay kalay moriwa, naron liman loyla, wakalasi. Adudi kunki mayamda pau pikro. Chakro, pau pipa chalo. Kunki kulakpa ama leiraga. Aiki kunta lakpa mibu kregi pabra. Adudi kanpa tabre. Ai chatpige. Apa? 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 Hello. Hello. Yes, I'm a pagla. Mane tamo. Hi, Tamo Soren. I mori way bangama, saying the demand in a passing her. Kanana. Kadaida. My pum see, I no wonder what's up the kapage. Hoitamo. My pum to the Nankara Salaga. He won't get tabacratoni. Ay angang sing tharaga phanabona jage. Matang Sida di na koy matin kara log the bayadri. Hoitamo. Do for a Nankara section at Obiro. Area do I tarage ko. Hoitamo. Fare. Tametame. Loksin B. Kaino nang to siya? Kaino nang to siya? Ay yung mori fare. Ay nang ano popi binatra. Aduga. Ay yam graba sempam duna. Aduga kay thang graba. Tamo, ay Loksinbini. Matampum na magta. Loksinbini ng amdaba tawag. Amat talayroy. Mase, tamo kangbi. Loksin B. Nung pal anibu kang bangamba. Special contractor saure na ibase nang kawano. Hangya na. Nung nini kaki matampibi. Aduga,
ꯑꯩ ꯐꯅꯕ ꯁꯤꯟꯖꯒꯦ ꯇꯥꯃꯣ ꯑꯗꯨꯒ ꯇꯥꯃꯣꯗ ꯈꯪꯍꯟꯖꯔꯛ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯍꯥꯏꯔꯤꯃꯤꯁꯤ ꯇꯥꯔꯦꯗꯅ ꯅꯈꯣꯏ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯔꯣꯏ ꯌꯥꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯕꯣꯁ ꯀꯨꯜ ꯗꯥꯎꯟ